Taramapan suba Manipur Integrity and Solidarity Day ki thorom pangthokre. Magi aningba apamba tanbada ngamkhay amadi apunbagi saktamda akaiba pibi yaroi haina NIPCO gi President TH Maniharna haikre. Laingak na miyam gi damag yaifa thorong kya paikhalabasu loisang singna mathau ningthina tawdabagi mami sauna tari. State asigi district mapanda Juvenile Justice Board ningkhatkrabasu leifam thokpa infrastructure amadi member sing leitri haina High Court of Manipur gi Judge KH Novina phongdokre. Miyoi Shah manabagi manungda miyoi taradagi taramanga faubudi heart ki laina na nabagi report lay. Thoubal District Police ki SP Dr. S. Ibomsa gi thongsil makhada district asigi oina mathau ningthina tawba police personnel singda manapi duna puning thawatkhre. More Commando amadi taranithoi suba Assam Rifles ki apunba kangbu amana More dagi eco van tongduna lakpa nupi ama lupa lak 58 gi mamal oigadaba WY tablet ke konana fare. Bebishana gi misi asi thani hanjelaba fawbuda lengak na sabsaba phirip ama lobang ngamdaba amadi case asi CBI da sinaduna nangla langjil puthokpa ngamdaba haibasi yamna laibak thibani haina ngasi humni chanba oina Bebishana gi photo da haikalaika tamba yaukiba JC gi member Roman Hoirem na phongdokre. Cooperative ki khuthangda nupi singda sakti piragani maramaduna ningthina thabak togduna senthok leina bohona rasi haina Cooperative Societies ki registrar Robert Singh Khetrimemna appeal tawrakle. Naharol Sahitya Premi Samiti na sahi humpu surapage tharunga mari lenana laikhidraba Professor Ningthau Khongjam Tombi Singh gi punsi amasung thabak haiba hiramda nongmagi oiba seminar ama pangthokre. Humpumari suba Wildlife Week ga mari lenana spot painting amadi quiz competition ngasi Jiribam Model High School gi auditorium da pangthokre. International Youth Committee gi meeting makhada Dr. Ambedkar International Center da pangthokiba World Youth Summit da National Youth Icon gi mana phangakraba Moirangthem Oliver ngasi Moilang Salaina haraupe amna okre. Tennis Ball Cricket Federation of India gi meeting makhada Tennis Ball Cricket Association Maharashtra na sinduna mathang thagi ani dagi manga fawba sathagadaba 19 suba Junior National Tennis Ball Cricket Championship 2018 under 19 da saruk yarugadaba Manipur gi player 12 amadi official ahumna sabati mamangasi Imphal thadokre.